ꯃꯌꯥꯝꯕꯨ ꯔꯃꯨꯛꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯐꯗꯤꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯈꯥ ꯇꯣꯃꯥ ꯂꯩꯔꯛꯇꯒꯤ ꯑꯔꯤꯕꯝ ꯊꯣꯏꯕꯤꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯂꯧꯕꯤꯔꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯐꯗꯤꯕꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯀꯧꯕ ꯑꯃꯒ ꯅꯣꯡꯁꯨꯞ ꯅꯤꯡꯊꯧ ꯀꯧꯕ ꯑꯃꯒ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯥꯗꯥꯟꯕ ꯆꯠꯄꯗ ꯅꯤꯡꯊꯧ ꯑꯅꯤꯗꯣ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯃꯔꯨꯞ ꯁꯥꯅꯈꯤ꯫ ꯅꯨꯡꯁꯤꯅꯕꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ 3-4ꯔꯛ ꯎꯅꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯆꯤꯟꯕꯗꯒꯤ ꯎꯟꯅꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯥꯅꯤ ꯑꯅꯤꯃꯛ ꯀꯨꯝꯊꯥ ꯂꯦꯞꯈꯤ꯫ ꯃꯗꯨꯗ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯗꯣ ꯑꯃꯅ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯄꯣꯛꯂꯕꯗꯤ ꯂꯧꯅ ꯂꯩꯅꯍꯟꯁꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯂꯒꯅ ꯃꯇꯥꯎ ꯁꯥꯅꯍꯟꯁꯤ, ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯂꯒꯁꯨ ꯃꯇꯥ ꯁꯥꯅꯍꯟꯁꯤ"꯫ ꯃꯗꯨꯗ ꯅꯣꯡꯁꯨꯞ ꯅꯤꯡꯊꯧꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯗꯣ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯗꯣ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯀꯣꯅꯨꯡ ꯑꯗꯣ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯃꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯗꯣꯟ ꯊꯤꯟꯗꯨꯅ ꯍꯔꯥꯎꯅ ꯊꯥꯕꯜ ꯆꯣꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯣꯡꯁꯨꯞ ꯅꯤꯡꯊꯧꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯁꯨꯞ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯈ꯭ꯔꯦ꯫ ꯏꯕꯥꯅꯤꯒꯤꯅ ꯀꯩꯗꯧꯉꯩ ꯅꯃꯤꯠ ꯅꯃꯥꯏ ꯄꯥꯡꯗꯨꯅ ꯏꯆꯥ ꯅꯨꯄꯤꯕꯨ ꯑꯣꯏꯔꯦ ꯅꯨꯄꯥꯕꯨ ꯑꯣꯏꯔꯦ ꯁꯣꯏꯗ ꯉꯥꯝꯗꯅ ꯐꯪꯖꯕ ꯑꯗꯨꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕ"꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯃꯍꯥꯔꯥꯖ, ꯀꯔꯤ ꯑꯃꯠꯇ ꯋꯥꯕꯤꯒꯅꯨ, ꯏꯁꯣꯔ ꯂꯩꯔꯤꯕꯁꯤꯗꯤ" ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏꯁꯨ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯕꯗꯤ ꯑꯉꯥꯡꯗꯣ ꯂꯥꯏꯐꯗꯤꯕꯤꯗꯧꯅ ꯄꯤꯁꯛ ꯄꯤꯛꯂꯒ ꯄꯣꯛꯂꯛꯏ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯗꯣ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯏꯀꯥꯏꯕꯅ ꯃꯇꯥꯎꯗ ꯀꯔꯝꯅ ꯐꯣꯡꯗꯣꯛꯀꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯔꯥꯅꯤ, ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯊꯥꯞꯂꯕ ꯃꯐꯝ ꯑꯃꯗ ꯊꯥꯗꯣꯛꯈ꯭ꯔꯁꯤ꯫ ꯑꯉꯥꯡ ꯑꯁꯤ ꯏꯇꯥꯎꯒꯤ ꯃꯥꯡꯗ ꯀꯔꯝꯅ ꯎꯠꯀꯅꯤ? ꯃꯗꯨꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ" ꯍꯥꯏꯔꯛꯏ꯫ ꯃꯃꯥ ꯀꯧꯕꯅꯤꯅ ꯔꯥꯅꯤꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯀꯔꯤꯗꯤ ꯍꯥꯏꯔꯨꯒꯅꯤ? ꯃꯆꯥꯕꯨ ꯀꯥꯏꯅꯔꯅꯤ ꯈꯟꯕꯗ ꯔꯥꯅꯤꯗꯣ ꯀꯞꯇꯨꯅꯇ ꯂꯦꯜꯂꯝꯃꯤ꯫ ꯁꯥꯃꯨ ꯋꯥꯔꯝ ꯅꯤꯡꯊꯧ ꯋꯥꯔꯝ ꯍꯥꯏꯔꯤꯕꯅꯤꯗꯣ, ꯏꯟꯗꯕꯁꯨ ꯌꯥꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯅꯥꯏ ꯃꯁꯟ ꯈꯔꯗ ꯑꯊꯥꯞꯄ ꯖꯪꯒꯜꯗ ꯊꯥꯗꯣꯛꯂꯨꯔꯣ ꯍꯥꯏꯗꯨꯅ ꯁꯟꯒꯥꯔꯤ ꯃꯄꯣꯠ 4-5ꯗ ꯃꯄꯨꯟꯁꯤꯒꯤ ꯆꯥꯕ ꯀꯣꯟꯅꯅꯕ ꯆꯥꯅ ꯊꯛꯅꯕ ꯃꯐꯤ ꯃꯔꯣꯟ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯗꯣ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗꯒꯤ ꯃꯨꯜꯂꯒ ꯄꯤꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯔꯥꯅꯤꯗꯣ ꯋꯥꯟꯊ ꯂꯩꯍꯧꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯅꯕ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯃꯆꯥ ꯑꯃꯁꯨ ꯁꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯇꯥꯎ ꯅꯤꯡꯊꯧꯗꯅ ꯑꯉꯥꯡ ꯑꯗꯨ ꯍꯦꯛ ꯄꯣꯛꯄꯒ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯗꯣ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯂꯣꯏꯅꯅ ꯁꯥꯗꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯣꯡꯆꯨꯞ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯊꯨꯡꯂꯨꯔꯦ꯫ ꯃꯕꯥꯅꯤꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯤꯑꯣꯏ ꯃꯨꯔꯇꯤꯗꯤ ꯁꯨꯔꯒ ꯂꯥꯏꯐꯗꯤꯕꯤꯒꯨꯝꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯕꯗ ꯉꯛꯄꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯃꯤ ꯂꯥꯛꯄ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯎꯀ꯭ꯔꯣꯡ ꯑꯍꯣꯕ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯃꯈꯣꯡ ꯌꯥꯝꯅ ꯍꯥꯝꯅꯤꯡꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯍꯥꯝꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯈꯩ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯊꯣꯛꯂꯛꯂꯔꯣꯏ, ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯔꯥꯖꯀꯨꯃꯥꯔꯅ ꯃꯈꯣꯡ ꯍꯥꯝꯂꯝꯕ ꯑꯗꯨꯃꯛꯇꯗ ꯍꯪꯒꯥꯝ ꯄꯥꯟꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯍꯦꯛꯂꯒ ꯆꯥꯔꯨꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯤꯔꯣꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯒꯅ, "ꯏꯇꯥꯎ, ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯌꯦꯡꯂꯨꯁꯤ" ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯍꯥꯟꯅꯒꯨꯝꯅ ꯑꯉꯥꯡꯗꯨ ꯊꯝꯂꯝꯂꯒ ꯎꯀ꯭ꯔꯣꯡ ꯑꯍꯣꯕꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯇꯥꯎ ꯑꯅꯤꯅ ꯁꯒꯥꯏ ꯑꯃ ꯁꯥꯔꯝꯃꯤ꯫ ꯁꯒꯥꯏ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯤ ꯑꯃꯗ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯎ ꯑꯅꯤꯗꯣ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯂꯒ ꯃꯆꯥꯕꯨ ꯊꯤꯕꯗ ꯁꯒꯥꯏ ꯃꯊꯛꯇ ꯂꯩꯕ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯐꯟ ꯐꯟ ꯆꯣꯡꯂꯝꯃꯤ꯫ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯑꯉꯛꯄꯅꯤ꯫ ꯆꯣꯡꯈꯠꯄ ꯈꯨꯗꯤꯡꯒꯤ ꯋꯥꯡꯕ ꯍꯦꯟꯒꯠꯇꯨꯅ ꯁꯒꯥꯏ ꯑꯗꯨ ꯐꯪꯂꯒ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯗꯨꯅ ꯊꯣꯛꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯌꯨꯝ ꯅꯀꯩ ꯄꯥꯜꯂꯕ꯭ꯔꯥ? ꯑꯉꯥꯡ ꯑꯁꯤꯅ ꯅꯪꯒꯤ ꯅꯆꯥꯔ?" ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯌꯨꯝ ꯄꯥꯟꯖꯗ꯭ꯔꯤ꯫ ꯅꯣꯡꯃ ꯑꯩꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯍꯪꯒꯥꯝ ꯄꯥꯟꯕꯤ ꯑꯃ ꯍꯧꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯍꯦꯛꯂꯒ ꯊꯣꯡꯗꯨꯅ ꯆꯥꯔꯨꯕꯗꯒꯤ ꯊꯥ ꯂꯦꯞꯈꯤꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯈꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ꯫ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯏꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯂꯥꯛꯄꯗ ꯏꯕꯦꯝꯃꯅ ꯎꯀ꯭ꯔꯣꯡ ꯑꯍꯣꯕꯗ ꯆꯪꯗꯨꯅ ꯂꯩꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯈꯣꯡ ꯍꯥꯝꯂꯝꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯡꯁꯦ ꯏꯇꯥꯎꯁꯨ ꯌꯥꯝꯅ ꯃꯥꯜꯂꯤ, ꯃꯥꯟꯗ꯭ꯔꯕꯗꯤ ꯃꯄꯥꯕꯨꯗꯤ" ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯃꯥ ꯃꯆꯥꯗꯨ ꯄꯨꯔꯒ ꯃꯈꯣꯏ ꯃꯔꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯤ ꯃꯈꯣꯡ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯅꯣꯡꯁꯨꯞ ꯅꯤꯡꯊꯧꯅ ꯇꯥꯕꯗꯒꯤ ꯃꯇꯥꯎꯗ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ, ꯏꯇꯥꯎ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯈꯜ ꯊꯦꯜꯂꯨꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ, ꯑꯩꯕꯨ ꯀꯩꯅꯥꯗꯥꯟ ꯄꯤꯍꯟꯕꯤꯌꯨ" ꯍꯥꯏꯕꯗꯒꯤ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫